Revolutionary People's Front RPF na Meeram gi Lalhoulup Singda Tongan Tonganba Wapham kaya Thamlakli Lona Thinkraba Lalhoulup asigi Deputy Secretary Publicity Robin Kumanna Kujek Piduna Thadorakpa Cherol Amana Hai Kumja Inglesinga Machamapan Marifutara Marida RPF K Luchingba Singa Menmagi Chin National Front CNF K Luchingba Alexander Amasong Dr. Benjamin Ga Bangladesh to Una K CNF ka India ke Intelligence amasong Indian Army ka mari lainay haiba khangna CNF ka mari thamna ba amasong makhoi gi lamda kem hangna bagidama wari adu sana khibani haide kumja inglesinga machamapan marifutara mangada ikhang khangaudana Dr. Benjamin na RPF ke khutlai hona bagi thaurang leibra haina hanglakhe amasong makhoi gi lam phaudana puba tarabade puriba pot sing adugi chada kun manga makhoida pigadabane hairakhe Matung tarakpada Indian Army na kumja Inglising machamapan marifutara mangada khutlai puba thadat naba hangdokpa Operation Golden Bird ta CNF na India gi military intelligence ta akupa pau piduna mating pangkhe kumja Inglising machamapan marifutara tareta RPF ke Luchingba Singa CNF ke maru oiba Luchingba amaga Switzerland gi Geneva da leiba UN building da unakhiba amada aikhoi gi yeknaba khetnarabasu principal ama oina aikhoi se aikhoi gi ning tamnabagi damal lanthengnariba yawoloi ichil inaune aikhoi amaga yengthina fam thokte aikhoi masel lan sokna roidabani haina phongdokna ke haire kumja Inglisang machamapan marifutara taretage lup ania se khatna chainaba amata yaudana chawrakna chahi kun manga muk leiraklaba matung amuk hana CNF ke lanmi Chin National Army CNA na Indian Army ke Special Force para Regiment ka punduna kumja Inglisang ani subna kunithoi ge January 16 da PLA ke camp landarakpada yaurakhe kumja Inglisang ani subna kunmathoi ge November 16 da Masana Masabu Chin Kuki gi marupni haina achau aram kazaba Assam Rifles ke commanding officer CO ama PLA gi ambush amada lekhide madugi laman khumbo oina kumja Inglising ani subna kunni thoigi January 16 gi anganba ayukta Indian Army ge 21 para Regiment Special Force amasong CNA gi apunba khutbu amana PLA gi 252 Mobile Battalion da landarakhe Laman Kumbagi Landa Aduda PLA ge Marup Ahum ge Punsi Lomke amasong India Madi Chin ge Apunba Khutpu ge Maikaida Miyoi Taragi Mathakta Asoka Panangke Masidagi Hendoktuna PLA Amadi Lamdamasi ge Lalhoulup Singh ge Mathakta Indian Army na Landabada Kuki National Army Burma KNB Singh Proxy Force oina sizinari haina Cherol asina maral sirakle Nakalamaromda India na CNF amasong KNB ase khutlai oina kayam kuina sizinnakhigane Asigi su mathakta Wezia Lamdamgi Lalhoulup Singh ge mathakta CNF amasong KNB na khut thaba haibasi achumba policy oiribra amadi Assam Rifles ke Lanmi Singh na KNB ge Commander Singh oihanba si chumlibra Maraksida India amasong Wezia Lamdamgi Lalhoulup Singh da thamliba pandam amasong meeting asi amukka hanna yamna hakchina amasong kupna neinaduna semdok matam chap chare haina Myanmar Lalhoulup Singh da RPF na Makata na Thamlakli